ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯜ ꯈꯥꯏꯕꯁꯤꯡ ꯐꯥꯒꯠꯅꯕ ADGꯅ ꯂꯨꯆꯤꯡꯕ Anti-extortion ꯁꯦꯜ ꯁꯦꯝꯂꯦ ꯂꯅꯥꯏ ꯒꯥꯔꯤꯁꯤꯡꯗ ꯄꯨꯂꯤꯁꯀꯤ ꯂꯣꯒꯣ ꯅꯞꯄ ꯑꯃꯗꯤ ꯂꯣꯒꯣ ꯁꯥꯕꯁꯤꯡ ꯐꯥꯒꯠꯀꯗꯧꯔꯤ Manipur da dengue laisat kiningai oiba phibam yaurakle nongma khakta da Manipur da mioi humbudra ka nithoi dengue positive oiba thengnare landa laikhidraba relief camp ta leiba singi masa masu sing lisi priyana lemna mahi tamhangadori yellow mi singi iphone ba Aadhaar link birth registration chanaragani haide India na malem gi khwadigi mapangal kanba leibak oidaba yade haina Mohan Bhagavat na phongdokhre ad hoc committee na governor unaduna memorandum pisinkhre Kanglai pakpo Lois sankhibun numit October 15 da total shutdown laukthokle haina sungna phongdorakle KCP PWG MC unification na WAPHAM khara miyam da phongdorakle amadi madrasa sing da sel thada balep naba NCPCR na state sing da khanghan khre khurumjari morning newspaper reading meeting tabiri ba amadi tabiri ba singbo pusparani laisomna taram na uksari maroi ba pau sing miyam da sandok na pijare Imphal West District Lamphel Police Station Konba Tera Kaithal Mayada ngarang numidang pung 8 lom tarakpada drug amana Royal Enfield MN01 VH 1345 thoudun lakpa mioi ama thombadagi laikanaba ngamdana laikhidraba mioi asi naurem thong khunmanthem laikai dagini Laisom Elendro Kawi sahi kungani pan sure apokpagi ming Okendro Kawi asi bhaksang asi Thaudok thokpham dagi laukhalaga rims ki mokta thamkhre hari Manipur da hokhiba tha khara asida underground group amadi gang khutpu singna sel khaibagi thabak asi angakpa phangna hengatle masibu thingnana ba Manipur police ki ADG law and order na lusingba anti-extortion cell semle haina Manipur police ki IG intelligence ke kabib na phongdokhre Babu Parada laiba Imphal West ki SP office ta pangthokpa paugi mifam amada wa ngangladuna ke kabib na makhata na hai state asida lon yadaba maungda sel khaibagi sang angakpa phangna hengalakli basi miyamgi mateng yaudragadi kaidawnungda thingba ngamloi sel khaibagi thaba asi underground group sing khakta natana gang khutpu kayamarumsu thoglaktuna National Highway sing Bazar area sing da akan bamong da sel khaibagi thabak sathare masina micham miyam da pungning wakhal ka hena wahalle loinana lamdam asigi senmilon da su achoba sapu ama pire donation gi ming da school college analayang sangna chingba amata khaktana lupkayana sel khaiba sina farm amata salaiba ngamdabagi fibam da leirakle masina maram oiraga Asigumba logi wangmada sathariba kai henba thawong asi thingnanaba anti-extortion cell asi semkhibani haide cell asigi makhada track team 15 hangdoktuna district singda mathau tawba haukhre sahi sida senkhai thumkhai ga mari leinaba case singda hojik phawbada mioi sama kunma thoi phagatle masida sunatana tongan ba lalhonglup amadi gang khutpu singi mioi chani gi yankhai hena su phagatle Hai ba mioi sing asi hakthengnana natraga nakoinana senkhai thumkhai ga adumak mari leinarami state asida sel khai gi sang angakpa phangna wangle harabasu miyamna kinabadagi police ta complaint tawrakpagi sang asidi yamna nemi bom langsilamba nomai kapsilamba na chingba thaudok sing thoklaba khaktada demand tawbagi case lei haiba khanglakpana ayambani asigumba extortion asi
थिंगननबगीदमक मियामना पुलिस पो सौगतपिदुना यारिबा मखै पुलिसता पाउ पिबियो मदुगी अरोल अथु पुमनमक ngak senduna thamgani haiba wafam asisu phongtorakhi Manipur da haukiba tha khara asida dengi laisa sandopagi sang lepa leitana hengalakliba asigi saru ama oina tha asigi mapan khakta da miyoi humbudraga nithoi dengi positive oiba thengnakhi haina Health Department ki phangba official oiba report amana hairi tha asigi tara da sumiyoi nifuga nithoi amaga su nongna positive oiba thengnaduna sahi asida dengi positive oiba thengnakhiba apunba mising lising ama chahum yankhaiga humdoi yaukre loinana laikidaba Misingna Mari Sukre, Laikidaba Sing asi Imphal West tagi he ahum amasung Bisnupur district tagi ama yauri bane. Tha asigi taragi oina Imphal West khakta da miyoi kun, Imphal East da miyoi tara taret, Kaksing da miyoi ahum amasung Thawal da miyoi ani naungna positive oiba thengna duna. Numit asida punna miyoi nifugani thoi positive oiki bane. State asida tha asigi tara phawada sahi sigi oina positive oiba thengna khraba lising amaga chahum Yankaigo humdoigi manungda lising amaga chani tara marina Intigen Eliza testa positive oikibane loinana Samaga kuntra mapana Mac Eliza testa positive oikibane haire Sahi sigi oina dengi positive oibagi masing asi Imphal West na khwadigi amna thengnare tha asigi tara phawbada Imphal West khaktada miyoi chamapan ga kuntra ga nipan Imphal East da miyoi chani ga marifu manga Bisnupur da miyoi nifu humdoi, Thawal da miyoi nifu humdoi, Kaksing da miyoi kunga humdoi, Urkhul da miyoi ahum, Sandel da miyoi mari, Kangpokpi da miyoi manga, Senapati da miyoi ahum, Tamenglong da miyoi ani, None da miyoi ahum amasung Kamjong da miyoi ama positive oiba thengnakhi. Adumagpu sahi asigi oina Tengnopal, Churachandpur, Faizol amasung Jiribam district tadi dengue positive oibagi official oiba case ama phawba thengnadre. Mamangi sahidadi punna miyoi lising ani chonga ni fugani pan positive oiba thengnakhi bane laisat asi positive oibagi sang mamangi sahina handaki sahidagi masing yamna helabasu mamangi sahidadi miyoi amata sikhibagi official oiba record ama phawba laikhidabane adubo handaki sahi asidadi hauzik phawbada laisat asina maram oiraga sikhiba masing punna mari surakpasi yamna section ningai oi haina official singna phongdorakli Yellow missing yafanana bagidamak Manipur da Aadhaar link birth registration athubada satnaba horagani khundaminariba yellow furup singi nat amadi satnalon sing khangminaba mathau tai haina Health Minister Dr. Sapam Ranjana phongdokre Imphal West district ke Konthaujam community hall da ngarang pangthokiba free progress academy Konthaujam gi teachers day ga mari leinana meritorious amadi Incentive price yenthopagi thoromda WAPHAM ase minister na phongdoklamkhibane thoromge thoiba mithunglengi warol piraduna Dr. Sapam Ranjana hai haukiba chahi khara asida Manipur gi oina tongan ba mapham kyada anoba maming kya thonjinduna khul masing ka hena hengalakpa thengnari asigumba kaya asikupna nainaduna sakhanglaba khul sing khaktada lenga ki khulong saba pinana ba cabinet na warep lobane Lamdam asigi yelho furup singi yai fana bamadi tungi mirol gidama khanduna lengang nawarip ase lauribani haiki Manipur yelho furup singi yai fana na bagidama Aadhaar link birth registration athubada sanaba hauragani mama mapa singna pariba Aadhaar card sing adugi achum aran mayek sengna khangdoklaba matung naungna poglakliba angang adugi Aadhaar number piragani khongthang asimak leiba asigi topa mafam kyada sanaba haurakhrabani State asigi leriba fibam asida yelho misingi tunglam chatta yai fanana bagidamak asig mukhongthang asi paikhanaba thorang lakpani haiki State asida handak thokliba kanglup ki lan asida laikhidraba imung manungi macha masu amadi relief camp ta leriba mahairoi singbo lisipria kangujamna lemna engineering nursing amadi medical coursing tamhangadawri Lisipria kangujamna thadorok pacherol amada hai tongan ba coursing da lemna mahitam handuna matik saba miyoi amamam oinana ba semgadawri haiba khudong saba si lairaba macha singdasu phanghangani haire khudong saba si tongan ba professional course kaya maru oina MBBS BDS
BSc Nursing, JNM, ANM, Bachelor of Physiotherapy, BPT, Bachelor of Pharmacy, BPharm, Diploma in Pharmacy, DPharm, BSc Autometric, BSc in Medical Laboratory Technology, BSc in Operation Theatre Technology, BSc in Anesthesia Technology, BSc in Emergency Medicine Technology, BTech, Civil Engineering, Mechanical Engineering, Electrical Engineering, Electronic and Communication Engineering, Electrical and Electronics Engineering, Computer Engineering, IT da seat ani Odisha gi Bhubaneswar da laiba High Tech Medical College amadi High Tech Engineering power si makata na picture. Engineering College ta khaktuna thamle course asi tambada sel amata tingloi admission fee amadi tuition fee lisipria foundation na thigani aduga isagi sabagi hostel mess fee khaktama mahiroi masana thijagada bani haire hiramasi gi matang da lisipria na paumi sing da hai khudong saba si high tech group ki chairman Dr. Tirupati Panigrahina Imphal da haukiba July 13 ta Hairokta Totom Sana Nong Sabagi Nong Nasabayum Sangabagi Thoram Yawba Lakpada Laukthok Pirambane Tanglaba Madi Mamal Yamlaba Kudong Sabasi Manipur Gidamak Khalaga Bibirakpane Masina Manipur Gilan Asina Awaba Taraba Miyam Amadi Lairaba Mahiroi Singda Sauna Kanaba Piragane Taurang Asi Miyam Gidamak Mateng Pangba Ngamba Hiram Kharada Angamba Taubane Masina Mahiroi Kyagi Tungi Punsida Anoba Mangal Ama Pibangamgane Lairaba ko hangi harabadi education khaktana ngamgani haiki mahangna makata na haiki bada relief camp ta laitaba mahiroi singi oinadi sada yankhai admission amadi tuition fee foundation na scholarship oina pigani aduga tangkhai amana masana puthoksagadabani aduga mama pa thabak tawba miyoi singi oiragadi sada kun scholarship Manipur gi damak pigani haiki Ningsing bayabadi Lisipriana Manipur Gilan asida laikiraba athauba kyagi leihoriba masasing su class 10 amadi 12 fauba tongan school kyada lemna mahi masin tambagi thaudang kya su lauduna laklibane Observation Committee of Maitai Fangals Settlement Act Hiang Thang Tarahi Konjil na sinduna Hiang Thang Tarahi Konjil da Maitai Fangal Singna Kunda Laita Duna Lairakpagi Sahi Jamgani Fusuba Kumon Thoram Hiang Thang Tarahi Konjil Mayai Lekai da Laiba Community Hall da Pangthokre Thoram Masida Buya Mayum Muhammad Alauddin na Thoram Mapo Khulakpam Salim Sahana Athoiba Mithung Buya Mayum Yai Masaha Amadi Buya Mayum Salaudina Akhanaba Mithung oina saru yaki Tharamasi gi saru ama oina Buya Mayum Masjid amadi Khulakpam Maulubi Babulna wangangki Khunai gi ai phanana ba choba thodang lauduna grassroots Leben da thabak toriba Angalwadi worker amadi helper singi thabak pubagi matam sangdokna ba cabinet mifam da pukhatkre soidana thabak to onthokna na basu thorang paikhatli haina social welfare minister Haikam Dingona phungdokre WAPHAM asi Manipur lenga ki social welfare department amasung Indon Maipakpi Memorial Trust na sinduna ani suba state 11 Indon Maipakpi Memorial Best Angalwadi Center Award Lising Ani Kunga Marigi Thauram Ama Ngarang Imphal East District ki DC Complex da Laiba Panchayat Babal da Pangthokibada Mahakna Phongdokkibani Thauram asida Manipur lenga ki Social Welfare Minister Haikam Dingo
Indon Maipakpi Memorial Trust ki Convener Dr. R.K. Lenin, Social Welfare ki Director Ngangom Uttam, Sijo Hospital Private Limited ki Chairman amasung Managing Director Dr. K.S. Palina mathangsina athoiba mithung thauram mapu akhanaba mithung oina saruk yakhibaga loinana Indon Maipakpi saktamda laisu katuna ikai khumnabasu utki loinana Best Angalwadi Center lisingani kungamari ki ahanba mana kaibi Kumuda Angalwadi Center ani suba mana Paurabi Awang Laikai Angalwadi Center amadi ahum suba manada Paurabi Angalwadi Center na khusinaki Haiba makong mathang takrabasing asi sel oina lupa lising tara mga ani subada lupa lising tara amadi ahum suba manada lupa lising mga galoinana memento amadi certificate su khusinaki loinana district wise ki oina khwadigi phaba Angalwadi Center singkhangatuna pungning thogatpa oina certificate piduna ikai khumnaki thorom asida thoiba mithung oina saruk yakiba Social Welfare Minister Hekham Dingona hai Angalwadi worker amadi helper singna lauriba thodang asi miyamna su khangpham thoi makhoina khunai miyam gi damak lauriba thodang asi yamna chawi malem gi oina thengnakhiba COVID-19 laichet ki matamda su worker amadi helper singna yumthong khuding da sangduna achauba thodang lokhibani loinana hauji state asida mayok nariba irang asigi lanjenna rakpa miyoi singi damakta su mateng sauna panglibani pumna masi oiduna su helper amadi worker singna selgi khaknatana khunai gi damak kathok liba khanduna tawriba thabak adu penthok naba honasi haiki Ad hoc Committee of All Manipur Elected Panchayati Raj Institution PRI lisingani taratarit Kim Hyut Singna Manipur gi Governor Lakshman Prasad Acharya unaduna memorandum pisinkre Committee asigi thaupuba singna khuyek piduna pisinkhiba memorandum asida hariba WAPHAM singdi Manipur gi Panchayati Raj Institution asi yamna phibam chadaba mawong amada leire institution asigi fan Kaitharakidre Indian Constitution gi Amendment 73 amasung 74 asisu seda khakta sanaba oire haukiba tha kunga humdoi asida panchayat election pangthoktana leiri election asi haukiba kumjali sing ani kungani thoyi October thada matam loikhrabani hairi Rashtriya Swamsevak Sangha ge Dr. Mohan Bagbatna India da lairiba kanglup khudingmak nungsi sanana laiminaba environment ke laugadaba thodang amadi mapangal kanba leibak ama oidaba yade haina phongdokre WAPHAM asi Maharashtra gi Nagpur da laiba sangha gi headquarter da hawdokhiba numit ki palan thoram ga mari leinana leibak miyam amadi swamsevak singda piba warol da phongdokhibane India da lairiba mipum khudingmakna isagi imung manungdagi hauraga Furup khuding maka nungsi sanana laiminaba amadi kanglup furup ki khenaba thamdana amana amagi awa nungaida saruk yaminabagi thodang lominabagi tangai fadaba lei haina sangagi function asida piba warol da phongdokhibane Kanglai Park Manipur bu Indiana loisan khiba numit October 15 asida Manipur sinba thongna toten shutdown lauthok le haina Alliance for Socialist Unity Kanglai Park asukna Manipur miyam da khanghalakli Kanglai Park Communist Party PWG MC Unification gi PRO singkhai ngan bana lamdam asigi miyam da WAPHAM khara thamlakli Singkhai ngan ba masamang na khuyek piduna thadorokpa cherol da hai haukiba September thadagi hauraga Indian government ki lairiba agency khudam oina Assam Rifle Intelligence Bureau IB amasung state government ki makhada laiba law enforcement machinery CID home ga India lenga ki peace policy scheme gi makhada KCP PWG ga peace talk maming oina pallabada Homecoming for Peace Talk for Reconciliation haiba mingtholda wari sanaba ama sathari
चथरिबा पिस्टोक असिगे सरू अमा ओइना हौजी कदर वेरिफिकेशन प्रोग्राम अमा अहानबोइना स्टेट असिगे होम डिपार्टमेंट की मखादा पांगथोकली पिस्टोक की एपी स्वीमेन डायलॉग तौनरिङै लालक असिदा पिस्टोक असिबो यानिंगदबा केसीपी गी लुप खरगा अमसुंग केसीपी नतबा लुप खरगा पुल्लगा केसीपी गी माइखुम सिजिनरगा सथरिबा डायलॉग टोक असिबो माइकै चुमहंदनबा मपुंग फाबा ngamhandनबा येखाइ थिनगाइबगी थौदोक वाथोक थोकपना चिंबा चटलिबा था असिदगी लेबाक मियामना ताबा उबा फंगबिरमगनी खुदम ओइना PWG नतबा अतोप्पा लुपसिंगना PWG गी कदर सारगा सेनखाइ थुमखाइ तौसिनबिरमबा दुकान सिंह थोंग पाव असि मखा ताना पिजरे दुकान थोंग लोनसिन बिरंबा मिचम प्रजा किनेफ डिटेन तौसिन बिरंबा अदुगा मरालना PWG की कदर सिंगदा ताइना बिरंबा असिना सिंगबसिने पनबयाबदी KCP PWG की ओइनदी हौकिबा अगस्त 29 दा खबर से फोंगी खुथांगदा लुप असिगे सेंट्रल हेडक्वार्टर ना चेरोल खुयेक पीदुना लान खम थेंगना वारबा सेनमिलोन इकोनॉमी ना खम थेंगना डाउन चलिबा मतम असिदा सेनखाइ डिमांड तौरगा लेबाक मियामदा अवाबा अमगी मथक्ता अवाबा अमा हापसिन बाहाइबसी लेबाक मसा ताजदबा लिसटनी खंजरगा सेनखाइ डिमांड तौबा मतम कक्तना थिंजिनख्रबनी लेफहनजख्रबनी अदोबो लाइबक थिबा थौदोक अमदा अक्टोबर 13 दा इम्फाल ईस्ट डिस्ट्रिक्ट की मखादा लेबा क्यामगई मखा लेकाइदगी मयांगलंबम दनाबीर कौबा मियोय अमा अमसुंग इम्फाल वेस्ट डिस्ट्रिक्ट के नगामपान कंजाबी लेरक्तगी लेफ्राकपम जेनिसन कौबा मियोय अमगा मणिपुर पुलिस ना सेनखाइ थुमखाइ तौरंबगी मरालदा फगतखिबादु PWG गा गी कदर नसदे मियामदा KCP PWG सारगा लाना पाउदंबगी थबक असिसु मरी लेनबा लॉ इन्फोर्समेंट एजेंसी सिंगना खुदकता लेपियो पिस्टो की कदर वेरिफिकेशन तौरिङै तंजा असिदा असिगुंबा सेल खाइरंबना अतोप्पा लुप अमना खाइबा अदुगा मीडियादा उत्पना PWG की कदर ओइना उत्पगी चटनबी असि चथरिबा पिस्टोक असि माइकै चुमहंदनबनी हाइबसिना मसाना ताक्सरे मसिगुंबा थौदो असि PWG ना हकथेंगना लवी अमसुंग मखाताना PWG की कदर सेनखाइ थुमखाइगा मरी लेनना फारे हाइबगी अरानबा पाव असि लेबाक मियामदा संदोकपिगनु हाइबसि चेरोल असिगी खुथांगदा सेंगदोरकले मद्रासा सिंगदा सेल थादबा लेपननबा नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स NCPCR ना इंडिया की स्टेट अमदी यूनियन टेरिटोरी सिंगी चीफ सेक्रेटरी अमदी एडमिनिस्ट्रेटर सिंगदा नोटिस थोक्तुना खंगहनख्रे हाइरे NCPCR ना फोंगबा गार्जियन ऑफ फैट और ऑपरेस ऑफ राइट कॉन्स्टिट्यूशनल राइट ऑफ चिल्ड्रन वर्सेस मद्रासा हाइना मिंथोनबा रिपोर्ट असिदा पुना चैप्टर 13 यावरी लोइनना मद्रासा सिंगना पुवारीदगी लौरकलिबा थौदांग अमदी आंगांग सिंगी महै तंबदा पीरिबा इंपैक्ट सिंगी मतांगदा कुपना नैनरे NCPCR की रिपोर्ट असिना पीरिबा मरु ओइबा रिकमेंडेशन सिंग असे स्टेट अमदी यूनियन टेरिटोरी सिंगदा मद्रासा सिंगदा फन काइथबा लेपकदबनी लोइनना मद्रासा बोर्ड पुमनमक थिंजिनगदबनी हाइबा यावरी NCPCR की चीफ प्रियंका तनुंगोना फोंदोखिबदा राइट टू एजुकेशन एक्ट 2009 असी इक्वेलिटी सोशल जस्टिस अमदी डेमोक्रेसी दा युमफम ओइरगा सेंबने हाइरिबसिंग असी इंक्लूसिव एजुकेशन चनरबा मतमदा हाइबदे अंगांग खुदिंगमक थोंग मानना महै तंबगी खुदोंसाबा फंगलबा खक्तदा ओइथोकपा ngamgani हाइबने अदुबो अंगांग सिंगी फंडामेंटल राइट अमदी माइनॉरिटी गे मरक्ता सयनबा खरदी अदुमक लैरी पुमनामासी ओइदुनासु अंगांग सिंबु राइट टू एजुकेशन एक की मखादा मतिक साबा फॉर्मल एजुकेशन फंगन बहाइबसी स्टेट सिगी मथौ ओइगदबनी मद्रासा सिंगी ओइनदी बोर्ड अमा नत्रगा
Judice Code ama leiraga hektamak Right to Education Act na piriba kanglon pumnamak ngakna satle haiba yaroi. WAPHAM asimak Supreme Court na Andhra Pradesh ke case amada ruling takibasu laikhrabani maram asina state singna madrasa singda sel thadaba lepada natana board sing thingsingadabani commission gi recommendation asigi matung ina Muslim nataba angang sing madrasa dagi lauthoklaga Right to Education Act ki makhada formal school singda tamhangadabani loinana madrasa school singda tamliba Muslim angang singi oinasu formal school singda mingsan biduna matik saba mahai masing tamba phanghangadabani haiba yauri. Nomada sangdraba yadraba tangai fadaba polam singi mamal hantahalu amasung puba thangba ngamloidawa selgi demand tawba khudak tale puhaina maira paibi apun balup andro na sinduna Imphal East District ki manung sanba andro mamang lekai gi Kaithel sangda ngarang wakat mi famsa thakre. Eastern Nagaland People's Organization ENPO na Frontier Nagaland Territory gi matang da tha asigi kunthra mathoi phawb gi manungda Nagaland government na central government ta comment thanana ba matam thakre. Frontier Nagaland Territory gi matang da Nephew government na Memorandum of Settlement gi matang da comment kaurakhrabani. NEPO na Eastern Nagaland dagi Mon Town da haukiba irai numita tribal organization singi oiba mifam da center da comment thanana ba WAPHAM asi matam thanana ba warep laukibani haire. Haukiba tha ani gi manung da ahumlak suboina state government ki apam pam da karino haiba khangalaknana ba aiba cherol tharakiba laikre. Ani suba seol adu September 13 da tharakibani leiba sigi constitution ge article 164/2 gi matung ina memorandum of settlement ge tangdang ba ama khangalangnana ba hairakiba laikhrabani adubo hauzik phawba Nagaland government na paukhum amata pidana leiri haiba WAPHAM phongdorakli. Manipur gi puari da yumpham oiba art and culture gi oiba khunung isai pena jagoina singba makhal suna tamnana bagi khudong saba phanganba liklam sindam sanglen kauba sanglen ama ngarang haunabi matung ina moirang kumam lekai da hangdokre. Kumam Tulesor Elias lalum bagi mingda mahaki apokpi kumam ongbi memtombi nakatpa sanglen hangdokpagi tharamda liklam sindam sanglen committee gi president Gauro Moirangsa Secretary Hemamsa Saitajit amasung sindam sanglen asida takpi tambigadoriba oza na chingba singsu saruk yaki. Sahi asigi September kuntragi numidang waramda masak khangdaba miyoi kharana phakibadagi ngasi phawba langla langjin khangdana leiriba thobal awang leikai Sanjanbam Naidaktagi Akoijam Angaugi Langla Langjin Athubada Lengana Puthoktrabadi Akanba Khongjang Sangsilagani Haina JSC ko convener Sanjanbam Sorijinina Phongdokre. Lenga ki Mahiloisang Singa Naknana Laiba Mafam Singda Private School Kiagi Registration Amasung Recognition Pangpida Pisilak Pasana Lenga ki Mahiloisang Sing Nomagi Mutarak Nanaba Masak Ohelakli Haina Pangal Students Organization PSO Manipur gi President Pharit Bogi Mayumna Phongdorakli. Tha asigi taragi numidang pung nipan makhairom tabada sagolban tera amudon akham lekai da leiba RK Isan Thoibigi yumda Phamjaba masagi dukanda masakhang daba khulai paiba nupa amasung nupi yauna miyoi taruna RK Isan Thoibo life attempt taunanaba honabaga loinana pharga punanaba honabagi mathakta mahakna siznariba mobile namduna munduna pukhibagi thawong asi yamna leibak macha tadaba thawong ni haina amudon akham lekai apunba lupna phongdokre. Tha asigi nipan gi ayuktagi kumbi college ta form logani haiduna satkhraga ngasi phawba mafam khangdana leiriba
खुलाक पातगी एनजी श्रीनिवासपु अथुब मतमदा लेंगांगना मिटेंग संगदुना सोइदंगामदना ममा मपादा सिनबि हाइना लेकाइगी मियाम अमदि इमुंग मनुंगना अपील तौरकली। हौजी मखा तारकपदा मपान योइबा पाउ पिचरी। इस्राएल न करीगुंबा ईरान की न्यूक्लियर प्लान अमदी ऑयल फैक्टरी सिंगदा लंदारकलबदी न्यूक्लियर बॉम्ब ना खुद हनगनी हाइने ईरान की सुप्रीम लीडर अयातुल्लागा यामना नकनबा ईरान की सीनियर एडवाइजर अमना इस्राएल दा अकी अखंग पीख्रे। पनबयाबदी हौकिबा अक्टोबर अमदा ईरान इस्राएल दा मिसाइल सनीरोम हेना कापसलक्तुना लंदारखिबा दुगी चपचाबा पाखुम पीगनी हाइना इस्राएल की प्राइम मिनिस्टर ना वासखिबगा लोइनना लंदाननबा सेम साबा होरखिबने। सही खरासी की मनुंगदा चौबा अहोंगबा लाक्तुना उन्ना कुप्तुना तलैरकपा समुद्र की खोंगबालदा लैबा नुंगसिंगदा नापी हौगलक्तुना इसंग संगलकपा उबदगी साइंटिस्ट सिंह अंगकपा फाउरे लोइनना सहारा मरुभूमि दसु चही अमदा सुगदबा नोंग नुमित निनीदा सुसिलकपदगी सही यांखैगी ममांगदगी कंगदुना लेरंबा पाट इसिंगना पुमथन थलकपगा लोइनना मरुभूमि असिगी मफम क्यादा इसाउ थोख्रे। नोंथकी लान की मतम असिदा ड्रोन अमदी मिसाइल सिजिनदुना कन्ना लंदानरिबा मतम असिदा अमेरिका की ममिंग लेरबा ड्रोन किलर की ममिंग ताबदा पाखतनरंबा अदो ड्रोन किलर असिदा लेजर वेपन सु हापसिलखिबदगी मालेम की ओइना ख्वाइदगी एडवांस ओइबा मतिक मयाई लेरबा ड्रोन अमा ओइख्रे। इमिग्रेंट सिंगना थेंगनरिबा वाबा खंगी मखोइबु तरामना ओइ अदुबु लोगी वांगमदा लोन थुमना संगलकपदी यारोय लोइनना मखोइगी मथक्ता अकन एक्शन लौखतकनी हाइना रिपब्लिकन के माइकेदगी प्रेसिडेंटशिप की कैंडिडेट ओरिबा डोनाल्ड ट्रम्पना फोंदोख्रे। सही खरासी की मनुंगदा बांग्लादेशता माइनॉरिटी ओइना हिंगलिबा हिंदू सिंगी मथक्ता ओटपनैबगी थवोंगी सांग नोंम नोंमगी असुमक हेंगलकले हिंदू सिंगे चोबा कुमाई अमसु ओरिबा दुर्गा पूजा थौरम पांगथोकलिङै मनुंगदा पेट्रोल बॉम्बना लंदारखरे हाइरे। पाकिस्तान दा सखंगदबा मियोई अमना लंबी चटपा मियोई 18 नोंमैना कापतुना हात्रे थौदो असिदा मियोई 3 लोमना यामना साथीना सोअपन नंख्रे। सही असिगी हौखिबा अक्टोबर अमदा ईरान इस्राएल दा मिसाइल चनीरोम हेना कापसिंदुना लंदाखिबा अदुगी लमन खुमदुना लंदागनी हाइना लाउथोख्रबा मतुंगदा ईरान दा अहानबा ओइना इस्राएल ना साइबर अटैक चथादुना न्यूक्लियर प्लान ईरान गवर्नमेंट की मरु ओइबा ऑफिस अहुम की अरोल अथुप की दता कया हुरानख्रे हाइरे। सही चामरोम की ममांगदा माउंट एवरेस्ट काखिबदगी थीबा खंगदना लाखिबा ब्रिटिश सिंकारोय अमगी असिबा हक्सांगी कयात खरा फंगबा ngamle हाइरे। कुमजा 1954 की ममांगदा माउंट एवरेस्ट काखिबदगी हलखिद्रबा ब्रिटिश की सिंकारोय असिगी ममिंग एंड्रियो सेंडी कवे मियोय असिगी मखोंग नामा अमा माउंट एवरेस्ट के नोंपोक थंगबा सरुकता थिजिन हुमजिनबा मियोय सिंगना फंगबा ngamkhibane पनबयाबदी मालेमगी ख्वादिगी वांगबा उनतना कुबलबा माउंट एवरेस्ट काननबगी पांदमदा मालेमगी सिंकारोय कया लाखिबगी मनुंगदा मियोय कया अमदी अदुमक थीबा खंखिदबा कया अमसु यावखि अदुबु माउंट एवरेस्ट काबा हाइबसी मियोय कयागी मंगलान अमदी ओइरिबने। अक्टोबर अमदा ईरान इस्राएल दा मिसाइल की नोंग हैथदुना लंदाखिबा दुगी लमन इस्राएल न सोइदना खुमलकनी हाइबगी अकीबा मायोकनरिबा ईरान अमेरिका अमदी इस्राएल दा मतेंग पांगबा मुस्लिम कंट्री सिंग अमदी युमथंगनबदा लैरिबा लैबाक सिंगदा लंदाबगा लोइनना ईरान न पिरंबा खुदोंगसाबा पुमनमक मखाताना पिरोय हाइना वार्निंग तौख्रे। इस्राएल अमदी ईरान लैबा अनिगी मरक्ता साउना उंखनदुना मतम अमदा हेक्ता इस्राएल ना ईरान दा लंदाबा याबगी फिबम दा लैरिङै चेरक असिदा रशिया की प्रेसिडेंट व्लादिमीर पुतिन ईरान बो फोंगना सौगलदुना ईरान दा लंदाबा यारोय हाइना इस्राएल दा वार्निंग तौख्रे। नुमिदांगी मतमदा यूक्रेन थाजिलखिबा ड्रोन 93 लोम
रशिया की लानमीसिंगना कापथादुना थुगाइख्रे हाइना रशिया की मिनिस्ट्री ऑफ डिफेंस की माइकैदगी फोंदोरकली। जर्मन की स्टटगार्ट लेबा ओपेरा दा पांगथोकपा अकीबा फंगलबा ड्रामा येंगबदा मियोय 19 लोम वांथरकपदगी डॉक्टर कौदुरा लाइकनख्रे हाइरी। तसेंगबदी ओपेरा दा उलिबा ड्रामा सिदा मियोयबगी मथक्ता ओटपा दैबा खमथेंगबा वायोलेंस सेक्सुअल एक्सप्लॉइटेशन अमदी फी थोंगदबा सिन कयामरुम यावबदो उबदगी ड्रामा येंगलिबा मियोय 19 लोम अदो वांथरकपगा लोइनना तोंगान तोंगानबा लायोंग कयाना नारखिबनी। ड्रामा असि ऑस्ट्रेलियन कोरियोग्राफर फ्लोरेंटिनाना कौबा मियोय अमना डायरेक्ट तौबनी। ड्रामा असि मतंगदा हौजिक मालेम सिनबा थुंगना ममिंग चलखिबगा लोइनना ड्रामा असि येंगबा पामनबगी अचौबा क्रेस अमसु लाख्रे। अदुबु ड्रामा असि येंगदौरिबा मियोयसिंगदा मांगजौनना सेक्शन वाफम सिंग हाना पाननबा खंगहली। ड्रामा असि यामना तमथीबा अमदी मियोयबगी मरक्ता येंगथिनबा लाकपा याबगी सिंगनबा लैरबसु हौजिक मियामना यामना पामना येंगनबगा लोइनना सो खुदिंगमक हाउसफुल ओइरी। मियामना यामना पामनना येंगनरिबा ड्रामा असि हौजिक मालेमगी मियोय क्याना यानिंगदबा अमदी ड्रामा असि की मायोक्ता वांगांगनबसु कया यावरकली। जम्मू एंड कश्मीर नेशनल कॉन्फ्रेंस के वाइस प्रेसिडेंट ओमर अब्दुल्लाना मागी पार्टी ने फंगबा सौगतपगी चेरोल सिंह अदु थागतुना यूनियन टेरिटोरी असिगी एलजी मनोज सिंहा उनख्रे अमसुंग गवर्नमेंट सेमनबा क्लेम तौख्रे। प्राइम मिनिस्टर नरेंद्र मोदी अमसुंग अतै बीजेपी ना लेंगाक पाइबा स्टेट सिंह चीफ मिनिस्टर सिंह याउना बीजेपी की सीनियर लुसिंगबा सिंह सरुक यादुना नायब सिंह साइनीना अक्टोबर 13 के अयुक पुंग 10 दा हरियाणा के चीफ मिनिस्टर ओइना वासक लौरगनी। दिल्ली चीफ मिनिस्टर की रेसिडेंस अदुदगी अतिसिबु तांथोई हाइबगी मतंगदा आम आदमी पार्टी गा सेंटर गा अनिगी मरक्ता वांगना मुकनखिबादु पब्लिक वर्क्स डिपार्टमेंट असना ऑफिशियल ओइना इराय नुमिता अतिसिदा बंगलो अदु एलॉट तौदुना लोइसिनखिबगुम तौरे हाइबा वाफम फोंदोरकली। आर्मी चीफ जनरल उपेंद्र द्विवेदीना गैंगटोकता आर्मी कमांडर कॉन्फ्रेंस दा ऑफिशियल ओइना पोर्टेबल मल्टी टारगेट डिटोनेशन डिवाइस अमा ओरिबा अग्नि अस्त्र लॉन्च तौख्रे। तमिलनाडु दा इराय नुमित की पुंग 9 मखाई PM दा 75 AKMP आइसदा थौरकपा पैसेंजर ट्रेन अमना खामदुना लेबा गुड्स ट्रेन अमदा थेंगाइख्रे। ट्रेन अदुना मेन लाइन अदुगी महुत्ता लूफ लाइन अमदा संसलकपदगी यामद्रबदा कोस 12 गुरुंग चतुना पैसेंजर कयामरुम सोख्रे हाइना रेलवे ऑफिशियल सिंगना फोंदोरख्रे। पावर कर अमसु मैसाखी हाइरे। नुमिना अकनबा सोलर स्टॉर्म अमगी मवोंगदा आर्टा चार्ज पार्टिकल सिंग कापथोकलक्तुना एक्टिव फेज अमदा लेबदगी लादत्ता मियामना लेहादा तांगलबा सेलेस्टियल लाइट सिंग उबा फंख्रे। हौजे मु मखा तारकपदा सानबगी पाउ पिजरी। महिका मुखर्जी अमसुंग सुतीर्था मुखर्जी एशियन टेबल टेनिस चैंपियनशिप सेमीफाइनल संगदुना टूर्नामेंट असिगी नुपीगी कॉम्पिटिशन दा इंडिया की अहानबा मेडल फंगलगनी। बांग्लादेश टूर ऑफ इंडिया 2023 की मनुसना थांगजु नुमित सानखिबा अहुमसुबा अमसुंग अरोइबा T20 इंटरनेशनल मैच दा संजू सैमसन लौखिबा सेंचुरी की मतेंगना युम्बो इंडिया ना बांग्लादेश पु रन 138 दा यामना चावना माइथीबा पीदुना सीरीज 3-0 दा लौख्रे। हैदराबाद की राजीव गांधी इंटरनेशनल
स्टेडियम न सानाखिबा T20 इंटरनेशनल मैच असिगी टॉस इंडिया न ngamduna बैटिंग हाना तौरकपदा ओवर कुंद विकेट तरुक तुरगा रन चनीगा मौबुद्रागा तरे लौखी मसिगी पाखुमदा ओवर कुंद विकेट तरे तुरगा रन चामा हुम्फुमरी द इनिंग्स लोइसिंदुना माइथीबा नंखी इंडिया की ओइनदी फॉर्मेट असिदा ngarang लौखिबा टोटल असिना ख्वादिगी याम्बा ओइरी स्कूल गेम्स फेडरेशन ऑफ इंडिया की मीडिया मखादा हंदा गुजरात पांगथोकीबा सही 13 मखागी नेशनल स्कूल गेम्स जुडो कॉम्पिटिशन दा ओवरऑल टीम चैंपियन लौरखराबा स्टेट की टीम 13 न ओखरे इंग्लैंड विंगर बुकायो सका खोंगसोकपदगी मखा ताना लायेंगनबा आर्सेनल दा हलकले अमसुंग महाक नोमाइसि नुमिता UEFA नेशंस लीग मैच ओइना फिनलैंड सानागदबा सिदा यावररोय हाइना इंग्लैंड टीम ना थांगजुनुमिथा फोंदोरखरे कंग्लेसेस एकेडमी इम्फाल वेस्ट न सिंधुना निंगोबम मयलेकाई कम्युनिटी हॉल दा कुंतरुक सुबा अंडर 15 ओपन सैटरडे अमसुंग संडे रैपिड चेस टूर्नामेंट हौख्रे फरुप चौधरी नानी सुबा हाप्ता सनखिबा यामना मरुओइबा गोल गी mateengna ngarang sanakhiba international friendly match amada India amasung Vietnam goal amamamda draw satkre India gi goalkeeper amasung captain Gurpreet Singh Sandhuna sanabagi 13 suba minute penalty kick ama save tawkhrabasu sanabagi 39 suba minute Vietnam gi Howang Duk Nguyena yamna laina goal ama salmki World number 1 Italy की जानिक सिनरना चेक रिपब्लिक के कुंट्रा सुबह सिडेट थॉमस मसाकपो स्टेक सेटा माइथीबा पिदुना संघाई मास्टर के फाइनल संगदुना सीजन लोइसिलकपदा मखा ताना वर्ल्ड नंबर 1 ओइखिगनी महांगना चाइनादा पांगथोकलिबा टूर्नामेंट असिदा फाइनल संगबा अहान इटाली की सानारोय ओइदे पेरुना उरुग्वेबो पांसिल अमा सुनोदा माइथीबा पिदुना साउथ अमेरिकन वर्ल्ड कप क्वालिफाइंग टूर्नामेंट अहानबोइना माइ पाक्थ्रे पेरुना इराई नुमिता माइ पाकिबासिना टीम 10 न लंबा तौनरिबा राउंड रॉबिन की कॉम्पिटिशन दा मतम सांगना माइ पाकपा गमदना लाकपगी लंबी लोइसिनख्रे भुवनेश्वर दा लैबा गुरुकुल एकेडमी दा कोच ओइबा संतोष कुमार मालिकी ट्रेनी मसाई सही 13 सूरबी अहान नेशनल सब जूनियर टेनिस चैंपियनशिप 2023 दा अंडर 16 अमसुंग अंडर 14 गर्ल्स टाइटल सिंह लौख्रे अमदी मणिपुर आर्चरी एसोसिएशन असिंदुना ngarangdagi खुमलंपाक आर्चरी रेंज दा स्टेट सीनियर जूनियर अमसुंग सब जूनियर आर्चरी चैंपियनशिप 2023 हौख्रे लोइसिलकपदा मरोइबा पाउम हना सेल खाइबा सिंह फागनबा ADG ना लुसिंगबा एंटी-एक्सटॉर्शन सेल सेमले लनाई गाड़ी सिंह पुलिस की लोगो न पामदी लोगो साबा सिंह फागतगदौरी मणिपुर द डेंगी लाइसत की निगाई ओइबा फिबम यौरकले नोमा खक्तदा मणिपुर द मियोय हुमुद्रागा निथोय डेंगी पॉजिटिव ओइबा थेंगनख्रे लांदा लैखिद्रबा रिलीफ कैंप त लैबा सिंगी मचा मसु सिंह लिसिप्रियाना लेमना महितम हंगदौरी येलो मिसिंग एफनबा आधार लिंक बर्थ रजिस्ट्रेशन सनरगनी हाइरे एड होक कमिटी न गवर्नर उनदुना मेमोरेंडम पिसिनख्रे इंडियाना मालेम की ख्वादिगी मपांगल कनबा लैबाक ओइदबा यादे हाइना मोहन बगवत न फोंदोखरे कंगलै पाकपु लोइसनखिबा नुमित अक्टोबर 15 दा टोटेन सडाउन लाउथोकले हाइना सुकना फोंदोरगले KCP PWG MC यूनिफिकेशन वाफम खरा मियामदा फोंदोरगले अमदी मद्रासा सिंह सेल थादबा लेपना बा NCPCR ना स्टेट सिंह खंगनख्रे पिजरीबा पाउसिंग असिगलोइना हौजिकी दिनुक्ति की फोंगलिबा पाउसे सिंगदगी लौथोकसबा मरोइबा पाउसिंग मियामदा पिजबा लोइसुंजरी मखा तारकपदा मतमतंगी वाफम अमदी राशि फंड की थौरम अमुक मयाम पुना तामिनसी हौजिंग हाकिदी मिकुप खरदंग मयामदगी लापथोकसबगी याबा लौजरे
Amuka hana midyang tabiri ba madi tabiri ba singbo niramla thangjumna taram nokchari ikoknana khurumjari puduna laksari ba singa sigi matam gi WAPHAM amadi RASHI PHAL asigi ahan bada lokachari ba si kanglai pakki maira dagi lokachaba matam gi WAPHAM da separate administration tan bagi khongjang di handok pa laitri kuki sing na Manipur gi apun bagi saktam thugaiduna kuki sing tagi oiba separate administration ama tan bagi khongjang asi nongmanong gi khongjang asi kansilakle Masida kuki MLA tara nasuma pungphana thaudang lauduna kuki singdagi oiba kuki singi oiba separate administration ama thamna bahonari kuki singna taliba separate administration aji housing mai pakpagi khudam haibabu kuki tariba mafam singda Manipur lenga ki karmachari sing amadi aikhogi lengak loi oiriba MLA minister sing fawba khongdaba phamdaduna leiriba asini Masigi mayek senglaba khudam haibabu Tengnopal district ki manung channel lairiba More border town da kukina taba atop furup amatagi miyoi singsang bathingkre Masida natana Churachandpur amadi Kangpok pinaching badasu kukina taba atop furup singsang bangamdre masigi handoktuna National Highway number 2 Imphal Dimapur lambi fawba chathok chasin tawba ngamdre aduna kuki singna taliba separate administration asi phangdriba fawba makhoi gi khongjang Handokloi haiduna chap jungna leikre inkhalakliba kuki naha kaya thamjillaga maitai gi mathakta lal haunana bagidamak training na tingba tawbagi thabak chathakre maduna namduna kuki singtagi oiba kuki len ama semna bagi khongjang asi hanba leitana changsin yani haibagi ware fawba laukre hairiba si
Bharat Lainga amadi Manipur Lainga khangna masi ngasi fawba Manipur gi apunbagi saktam kadaida kaidanaba thabak amata laukhatana leiriba si yamna lali housing Manipur gi ting amasung tam animakta yamna maning tamna chathok chasin tawba ngamdana leiriba asi Manipur Lainga ki khwaidagi chawba soiba amani thawong asina Manipur gi ting amasung animakta Laingak sasan gi thabak ningthina pangthokpa ngamdre Laingak asi mamingtagi oina leire haibadu takpane Manipur miyam gidi Manipur gi apun bagi saktam kai ba yaroi yalhongai dagi leiminaragliba furuk kuntraga mangarom asi Manipur gi apun bagi ngamkhai singda leiminagani haibasini namduna maduna Manipur miyamna haurakliba Manipur gi apun bagi saktam thugai ba yaroi haiba singnaduna Manipur gi apun bagi saktam thugai na ba phongna honarakpa asina ngasi fawbada Bharat Lainga na karigamba wahai ama fawba haidana leisiliba asi yamna lale masida maitai gi na lam nagagi lam Kuki gilam amadi maitai pangal gilam haina haibalaite pumnamak Manipur Lainga ki makhada leiriba apunmak Manipur ni asigumba apun bagi Manipur asi macet kya thongna thugai na bohna riba asi apandagi niyam kaina sangsilakpa Manipur da khunda laita duna laisin kiba kuki singni haiba asi khanglaba fawba Manipur Lainga na lokhatpham thokpa thabak singa si lokhatriba asi yamna lale Pumnamak sing asigi mathakta housing Manipur da thogliba lal asi loishindana leiriba asina Manipur thugaina bagi lan asi hena kansilakna bagi maram ama oigadawri Manipur Laingak na housing lawgadaba thodang sing Bharat Laingak ta taksinduna Manipur da thogliba lan asi loishinana bohna gadabani masing amdriba fawba Manipur da jing amatam animak tokai na amada changthok changsin tawba ngamdana adumak leirakkani masigi mahaina kuki singna pamliba separate administration asi nongmagi mayek sengna helakani haibasi Manipur Lainga na khangpham thoi maduda natana thogliba lal asi loishandana leiba tarabadi Manipur miyam asi mamingtagi oiba hingba myoigi hak mapung phana matpi khraba masagi maramdamda lamja sara oiduna hingba haibadu soidan tarakani oirakadaba fibam sing asida Manipur Laingak na khangduna housing Manipur da thogliba lan asi loisinana bohna gadabani maduna tabadi kuki singna taliba separate administration asi nongmagi mek sengba helakani maduna Manipur thugaina ba singna ba mangjil thana songthoktuna honariba kuki MLA taran asisu Manipur Laingak na makhoigi mathakta ain goiba thabak lokhatuna Manipur thugaina bohna bagi pifam thokpa Chairak adu piduna Manipur kanna ba honafam thoi masini pujarakliba matamgi WAPHAM makha tarakpada ngasi rasifal namung mayam puna midyang taminasi atenba break amatang laujari Nungairaba paujel diabetes samade piles nungsanga maram oiraga matam sangna narba miyosing adugidama paujel puduna lakchari punrei mayum zubedana semba diabetes ki hidak amuktang thakpadagi sugar ki sang aduki matik nemhanba ngamle masida natana pistola chonthaba manungchangba nungaitaba amasung toina changningba hariba laina sing asi hidak amuktang thakpada pungpha phanba ngamle laina sing asina narba miyosing asigidama hidak asi sisinaduna kanabasi amuktang lominasi paujengzariba Kabirani Punrei Mayum Zubeda Loinana Safik Anwar Mayang Imphal Bengal Loinana Nupi Singi Yengoda Kudung Charaba Kabirani Punrei Mayum Zubeda Ngasi Mak Tanabiu Akupa Marol Gidama 98566 Loinana 940278324 Kabirani Punrei Mayum Zubeda Hidak Asi Thakpada Phakiba Singdi Thaunaujam Romeo Singh Langjing Achoba Mangi Singh Khunpham Konthokjam Baby Semajing Khuno Litan Makha Habibur Irong Mathak Nazima Irong Mildeni Maitei Thongju Part 2 Subhasini Pawak Chaubaja Widrom Nisan Maitei Kaira MD Akbar Saha Sangayumpham Sipra Gaur Mantri Pukhi Numpo Kathema Bida Laiba Kumujangi Loida Haki Ishada Datu Nijang Ida Tana Lajambado Huzik Kujongi Ishanuba Damandi Bidi Bagi Magi Paujendagi Hariba Sabida Maya Impangi Manaka Tiraga Salubadagi Agi Ishase
हुजिक मागी हिदाक तो नोमा चाबदा इसासे नुंगाइबा अमगा लोइनना फरे इसाजे सेबुसु थागतचरी दुगा हारिबा इसानिपि महाकुजु हन्ना थागतचरी असुमाइना लैरिबा मयाम नुंगाइतबा खुदिमकनसु ngasi aina sen thokchariba paujense kaubidana magi mafamda satpiyu soidana pagana ai asada ki thamsari ai iromdagini ai matam jana nusannadana lairami sase adubu 2015 da kanna nai khong hambada I taba degi nadana chikpa saiba tawdana jamna numai kide adubu doctor da kaya chatlaga layenge ki adubu phaba lai kide adu be ma'am han bengun da laiba cheju beda phunrai mem cheju beda hidak se amuktam charaga yenge hani yengo matamda ai amuktam chabada phaki aduna maram oiraga ngasi pho amukho horakide adu hojik ai isa amana badagi ai hidak se lawba laksabani aduna mayamsu asi hidak se amuktam charaga yenbiyo soidana phagani hana khalli ai sasu ji karim pho tawrakidre amuktam chakidagi mayamsu amuktam charaga yenbiyo National amadi State Awardee MD Jia Ulak Pusamna makhada pijariba layong sing asi layangjari manung changbaya yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk numshit kaba gastric problem leiba I taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singbasing layangjari ba mafam singdi Kekru Bila North AOC opposite Kekru amuka hana mayambu taram na usari hauze mu puduna laksari ngasigi RASHI PHAL si meragi tarani panba Nisingani Nongmaising kunmari numit October gi tarik 12 yai faraba no maiji numit asigi RASHI PHAL amung mayam punna yengminarasi RASHI PHAL asibu ibirakpa Ibopisak Ningthauza Awardee Astro and Palme Parna Bazar Imphal ahanbada Miss Rashi mayam puna taminasi hona zaman kanaba aikimi masi hengatpa pangthokningba khara mai pakpa mingchat hengatpa singthabi bada yawba imungda ingna leiba nomine pakhang leisabi singgoina nungsinagani mairoi singgoina hona ningani Bris Rasida Hena Lucina Kanba Hing Tumba Mapung Pada Banumini Sel Fangba Port Labor Yaba Sakang Biba Hengatpa Singtabi Bada Yauba Numini Pakang Lisabi Singi Oina Wakalmanagani Mahiroi Singi Oina Lausing Hengalagani Metun Rasida Jackson Hona Zabatana Tana Mai Park Boyragani Marup Mafam Park Saragani Mamal Yama Port Labor Yagani Imung the Charang Nagani Pakang Lisabi Singi Oina Majanagani Mahiroi Singi Oina Wakal Daroi Karakat Rasi Asauba Ayet Palaiba Tabak Tipangtok Payaragani, Waragani, Sagaini Yantigani, Selfang Bachat Pamanagani, Lamchat Pagari, Taubahai Singani, Pakang Lesabi Singoina Lowdown Nagani, Mahiroi Singoina Charang Nagani, Singharasida Taram Pangtokpa, Chang Yang Bada, Mai Park Panamini, Lam to Chatpamit in Abadi Jackson Gani, Luching Basing Nadichan Biragani, Imung the Santi Leroy, Pakang Lesabi Singoina Wakal Manaroi, Mahiroi Singoina Wakal Changloi. Kanyarasi wakal di kara langani tauram di pangtoklagani sel fangba chawkhatpa marup mafam phagatpa mingchat hengatpa matamni santi leragani pakhang lisabi singoina lowtawnagani mahiroi singoina honaningani tularasida jarang naba nungnang banumini thabak ti pangthok pangamlagani sel fangba kharachatpa tawragani lamchatpa mi tinabadi kanaba phanglagani pakhang lisabi singoina amata oiragani mahiroi singoina lawsing hengatlagani Brisik Rasida Ningam Daba Asauba Katna Ningba Loina Ragani Gari Tapna Taugani Lam Chatpami Tinabadi Haisingani Imung Manungda Karadi Charang Nagani Pakang Lisabi Singoina Mugnagani Mahiroi Singoina Hona Ningde Dadurasi Wangang Bada Mamai Mayam Tinabadi Haising Drabadi Aran Bataba Tokai Taba Michang Chontaba Tangnaragani Sel Karadi Chalagani Wakal Changwa Tabak Tangnaragani
Pakang leisabising ko na mat kanagani mahiroi singyo na wakal leitaroy. Makarasida Hakchang wakal tabak da Jackson na hona jarabadi afawa phal fanglagani pangthokning ba pangthoklagani achobana di chanbiragani imungda ing na chingna lairagani pakhang leisabi singgi oina nungsinagani mahiroi singgi oina hona ningani kumbarasi Jackson na hona jarabadi afawa phal fanglagani thoram di pangthoklagani ara pachat pakanagani imungda ing na lairagani pakhang leisabi singgi oina machanagani mahiroi singgi oina hona ningani mahiroi singgi oina loksing hengalangani Arabida minarasi asawna mangjagani sel chatnaba maramna helagani lam chatpa gari thauba haisingani jangjarakpa mi kangkaluganu pakhang lisabi singoina muknagani mairoi singoina wakal fakchingani masini pujarakli bangasi rasifal asi Aroibagi minarasi ji kuire he phalaktrija nimi mai ni mangani di sure kamai tawza tadana laire asi kamai tawsige do mayam koi call so hangdoktuna thamjare aduga khangbi haudaba koi ta haudre haiba singna call sida saruk yabiraga koi rasifal lasing asi se daw yaribra natraga afaribra phatribra haibadu mayam puni yegmina sing asigi santa sor taram nokchari sar santa sor maxna wangkem kunjamim yurin ba maitai taram nokchari laibiri bapum namak aduga Thagatsari Facebook ta lairiba singbusu taram nokchari ahanba caller lokachage hello 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 Hello. Call tawbira ise ming leifam haibiyo Ini saya orang kamu begitu begini. Langkang pupidagi madam Bibi Pretty haibra Pretty haibra Bibi haibra Pretty have ni. Pretty ni Pretty Kari mathel chabirage Ni sak tajadri. ado kari mathel di thongkrage Uti thoye. uti thonge ado rasi se Pretty ki rasi se kari oidoino Mesa si. Mes rasi di yam phaba rasi ni ko ado Pretty pazara age ko mes rasi ja Hoi miss. Hona zaman kana ba igi mi masing hengat pa pangthokning ba khara mai pak pa mingsat hengat pa singthabi ba yaw ba imungda ingna laiba numit ni duga pakhang leisabi singi oina Pretty nungsinagani mairoi singi oina hona ningani mes rasi sidi phattabagi saruksi yaw daba haitare mes oiriba singje nungai jaram gani haitare nungai jarangani ngangai ju dum Pretty rasi fall gi thorom se tabi bro Tai asi do ro pa to thoba do. Matam do yori na ta do ni phone to hang kwai. ado khaga sana jalo pakhang leisabi gi sibo Kan tigo do. khangdeba khangdabna phare adudi Kitang sauna ba ya wo koi kaisi tawdi da. sauna ga yawro adu budi rasi afaba ma oibagi ni ko kaino na su yoren bana su mes rasi ta haude samana re Pretty ga pazare Cha cha miss hoidi. chak chadriye Ada miss ekam da hange. hangse Aje class 9 di kai ne buko. Hangang gi thorom yaw bi yaro. class 9 di kari angang tho yaw ba adum yai ado khara Class to permanent select to man ba. ado akhoi gi Pretty hoi gum bai se hi matang sidine isai sakpai mahutta ne koi gi monologue ka tawse yam phajaba ne boko ado adugumba ga tawse dialogue ka tawkhai se boko Susmita ga sadana Adi adu mataro yedi dance kumba wa adu mubri taro kadi ko. kaino ga saning drai jibo Susmita ga saning do te ai ma ga tawning drai jibo Sa do lo pe no miss na bu. adu tawse ko dumai tawse haidi haujikan se Sara lo da. haujikan gi khoi gi Pretty hoi gum bai se hi matang se monologue tawba dialogue tawba ji ta ki dreba nga hawai khoi matam dadi am tawram me haijari ba khara tawse tai su khara tawrak na ba ko dudi yare ko Pretty Oh miss adi thamage. hoi nungai
Asengbara Skyna Miss Aisu class 8 kari isai sakpa yabra hange yai kesu 9 gabada yaradi 8 gabada yam thi yaramani mathange caller ma mula khotchage hello di bogo Sky hello Kanya Rashi dom the Pablo. Ming leifam hana haibiu sir Ming je Robin Mete Kumuzam no Pukitamandi. Robin Mete Kumujam sir sa isinguna bira bro Oh, Sakadare. Sargi kainara sije kalak saida Nupana kanara si oibase nupi ni koi tan tan nei hai bane do sar thopi bazara sigum baga se Talk three nails if I did. as And kamai the to Pablo the Houdre. Pabudi pazarage da kainom di lot padi mali da pakhumje Lotus. Oi kainara si pazarage wakhal di khara langani thorom di pangthoklagani sel phangba chaukhatpa marup mapham phagatpa mingsat hengatpa matamni shanti leiragani pakhang leisabi singi oina lou tongnagani mahiroi singi oina hotnaningani kainara sije adum phai wakhal khara langani hai bai wani langbadi khadi hauji nga tangdi langamani akhoi bani ki question du da kainom di ro lo li hai sida masana ngaujadrazune sar kainara si oiba jingje nupi khangde nupa khangde adum mina nusibiba adai mina ga koi tan tan ba haidi loina ningba he phawba khotpa du yam oigalle ba Hi. Side Adu khara di chum di mal. khara sumari ya sarje hojik se single oiram gadaba male sarje single oi biri bro aiko Oizadre. to aina haye khanbane ba single oiram badagi ne oirakta ba kuidri bado adugi mawdo male haige tawbane yam nungai sir Thank you. Thagachari mathangi caller dam khudong sa bijage live ta library ba pomna mok paso taram nok chari tangi caller lo khachage hello Miss Ani bu tabiri bro. Tajari madam haibiu ming leifam Semandagi ba pitane. Madam kari mathel chabirage Sakti sajadri hangdi irole bako. Angangai chatna banena. Ngasi je Miss Ani je program yamna sinba sida. Ai jo adum tilhalle. Oi. Ado nasagi pabadi tahogare aduga makokido mesra sije meska adegi minagado as mamaiga makokani makok na phare mamai na ture duni makok na phare mamai na tu taraga jo Messi angang ahal loina lady ne bako adu dai ne Miss Ani ne na kholaga yeng bakam de ne na hagi ju mayai gi ju kharaka hai raga ne mo ta na yeng ba matam de ne ina mana hai se matam si de ne sigi matam si de ne mi helap ju yai mi wat ju yai hai bagi adagi sigi matam jidana yamna phai si matam jina phatte habdo adu jo khitang ni sari ne mamuta na onta hoti roba thagachari madam gido meska minnaga yam phajaba kanone saigi sahi matang do sugaina tak piro on haibane bako anda mase haibisi matam kha changbasida matam di yam leitabadina akhoi sidoina la kan doina tanabana phane na khoina sugaina haijadabane ba sai he yoksala di sugaina na haiga doine do aso kari matam daga sangadage timing karam basra inga sangadage adum numit leige dum sangani adu pazarage am nuaise
ꯊꯥꯒꯠꯆꯔꯤ ꯑꯝꯇ ꯄꯥꯕꯤꯌꯣ ꯑꯍꯥꯟꯕꯒꯤ ꯃꯦꯁ ꯔꯥꯁꯤ ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯄꯥꯡꯊꯣꯛꯅꯤꯡꯕ ꯈꯔ ꯃꯥꯏ ꯄꯥꯛꯄ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯏꯃꯨꯡꯗ ꯏꯪꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯌꯥꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯂꯩꯔꯦ ꯃꯦꯁ ꯔꯥꯁꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯔꯣꯏꯕꯒꯤ ꯃꯤꯅ ꯔꯥꯁꯤ ꯑꯃꯨꯛ ꯌꯦꯡꯖꯒꯦ ꯑꯁꯥꯎꯕꯅ ꯃꯥꯡꯖꯒꯅꯤ ꯁꯦꯜ ꯆꯠꯅꯕ ꯃꯔꯝꯅ ꯍꯦꯜꯂꯒꯅꯤ ꯂꯝ ꯆꯠꯄ ꯒꯥꯔꯤ ꯊꯧꯕ ꯍꯩꯁꯤꯡꯒꯅꯤ ꯆꯪꯖꯔꯛꯄ ꯃꯤ ꯀꯟꯈꯠꯂꯨꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯐꯛꯆꯤꯟꯒꯅꯤ ꯑꯗꯣ ꯑꯩꯅ ꯃꯤꯁ ꯑꯅꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤꯅꯦ ꯃꯤꯁ ꯑꯩꯈꯣꯏꯒꯤꯅꯦ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯠꯀꯗꯕ ꯃꯔꯝꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯣꯝ ꯅꯥꯀꯟꯗ ꯊꯩꯗꯣꯛꯑꯒ ꯀꯔꯣꯝ ꯅꯥꯀꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯀꯗꯒꯦ ꯆꯠꯇꯕ ꯌꯥꯗꯕꯁꯤꯡꯁꯦꯅ ꯁꯤꯝꯇꯪꯁꯨ ꯍꯪꯖꯒꯦ ꯇꯧꯕ ꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯔꯣꯏꯌꯦ ꯑꯗꯨꯁꯨ ꯍꯥꯏꯅ ꯆꯨꯝꯃꯦꯕ ꯐꯣꯡꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯑꯝꯇ ꯂꯥꯛꯑꯔꯣꯏꯕ ꯑꯗꯨ ꯁꯤꯗꯤ ꯐꯣꯡꯕ ꯌꯥꯗ꯭ꯔꯦꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯟ ꯑꯗꯣ ꯍꯥꯏꯗꯧꯕ ꯑꯣꯏꯔꯦꯕ ꯃꯤꯁ ꯑꯅꯤꯒꯤꯁꯤꯕꯨ ꯉꯁꯤ ꯅꯣꯡꯃꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯊꯥꯁꯤꯃꯒꯤꯔꯣ ꯉꯁꯤ ꯆꯍꯤ ꯅꯣꯡꯃꯒꯤꯅꯤ ꯉꯁꯤ ꯑꯃꯒꯤꯔꯣ ꯅꯣꯡꯃꯒꯤꯅꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯣꯡꯃꯒꯤꯅꯤ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯁꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤꯅꯦ ꯃꯤꯁ ꯑꯅꯤꯅ ꯍꯥꯏꯁꯤꯗꯤ ꯌꯧꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯑꯣ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯑꯃ ꯀꯣꯂꯔ ꯑꯃꯗ ꯆꯥꯟꯁ ꯄꯤꯖꯔꯒꯦ ꯃꯥꯏꯀꯦꯜ ꯈꯨꯟꯖꯥꯃꯌꯨꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯅ ꯔꯥꯁꯤꯅꯤ ꯃꯣꯅꯤꯀꯥ ꯋꯥꯍꯦꯝꯕ ꯃꯤꯅ ꯔꯥꯁꯤ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯅꯤ ꯇꯨꯂꯥ ꯔꯥꯁꯤꯁꯨ ꯍꯥꯏꯁꯤ ꯁꯥꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯏꯔꯦꯡꯕꯟ ꯊꯕꯛ ꯂꯩꯀꯥꯏꯗꯒꯤ ꯁꯤꯟꯗꯣꯏ ꯁꯤꯟꯗꯨꯔ ꯍꯥꯏꯕꯤꯕꯅꯤꯀꯣ ꯁꯥꯔꯒꯤ ꯃꯤꯡꯁꯦ ꯇꯨꯂꯥ ꯔꯥꯁꯤ ꯇꯨꯂꯥ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯆꯔꯥꯡꯅꯕ ꯅꯨꯡꯅꯥꯡꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯁꯦꯜ ꯐꯪꯕ ꯈꯔ ꯆꯠꯄ ꯇꯧꯔꯒꯅꯤ ꯂꯝ ꯆꯠꯄ ꯃꯤ ꯇꯤꯟꯅꯕꯗꯤ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯈꯔ ꯐꯕ ꯑꯗꯩ ꯈꯔ ꯐꯠꯇꯕ ꯃꯌꯥꯏ ꯑꯣꯏꯔꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯑꯣꯏꯔꯞꯄ ꯁꯥꯔꯒꯤꯁꯦ ꯌꯥꯔꯕ꯭ꯔꯣ ꯁꯥꯔ ꯌꯥꯔꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯄꯨꯟꯅ ꯄꯥꯊꯣꯛꯆꯒꯦ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯕ꯭ꯔꯤꯁꯤꯛ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯃꯤꯅꯔꯥꯁꯤ ꯂꯣꯏ ꯄꯥꯊꯣꯛꯈ꯭ꯔꯦ ꯁꯥꯔ ꯕꯪꯀꯤꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯉꯁꯤꯒꯤ ꯇꯥꯕꯤꯍꯧꯗꯕ ꯁꯤꯡꯅ ꯇꯥꯕꯤꯔꯣ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯄꯥꯡꯊꯣꯛꯅꯤꯡꯕ ꯈꯔ ꯃꯥꯏ ꯄꯥꯛꯄ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯑꯗꯨꯒ ꯏꯃꯨꯡꯗ ꯏꯪꯅ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯗ ꯍꯦꯟꯅ ꯂꯨꯁꯤꯟꯅ ꯈꯟꯕ ꯑꯍꯤꯡ ꯇꯨꯝꯕ ꯃꯄꯨꯡ ꯐꯥꯗꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯒꯠꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯑꯗꯨꯒ ꯃꯤꯊꯨꯟ ꯔꯥꯁꯤꯗ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯕꯇ ꯅꯠꯇꯅ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯒꯅꯤ ꯃꯔꯨꯞ ꯃꯐꯝ ꯄꯥꯛ ꯆꯥꯎꯔꯒꯅꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯔꯣꯏ ꯀꯔꯀꯠ ꯔꯥꯁꯤꯗ ꯑꯁꯥꯎꯕ ꯑꯌꯦꯠꯄ ꯂꯩꯕꯅ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯄ ꯋꯥꯔꯒꯅꯤ ꯁꯥꯒꯩ ꯌꯦꯡꯊꯤꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯂꯝ ꯆꯠꯄ ꯒꯥꯔꯤ ꯊꯧꯕ ꯍꯩꯁꯤꯡꯒꯅꯤ
Pakang lesabi singgoy na law tawdagani mahiroi singgoy na charang nagani. Singhara sida thauram pangthokpa chang yang nabada mai pak panamit ni lam tu chatpa mi tinabadi cheksin gani luching basing na di charang nagan chanbiragani imung da santi lairoi. Pakang lesabi singgoy na wakal manaroi mahiroi singgoy na wakal changloi. Kanyara sida wakal di khara langgani thauram di pangthok lagani sel fangba chawkhatpa marup mafam phagatpa mingchat hengatpal matamni santi lairagani pakang lesabi singgoy na law tawnagani mahiroi singgoy na honaningani. Tolara sida charang na banung nang ba numit ni thabak ti pangthok pangamlagani sel fangba khara chatpa tawragani lam chatpa miti na badikana ba fanglagani pakang lesabi singgi oina mat amata oiragani mahiroi singgi oina lawsing hengalagani brisik rasida ningam daba asauba khananing baloina ragani gari tamna thawgani lam chatpa miti na badi hai singani imung manung de khara di charang nagani pakang lesabi singgi oina muknagani mahiroi singgi oina honaning de dhanurasida wakal taba mingchat sonthaba michang sonthaba thengnaragani sel khara di chatlagani wakal changba thabak thengnaragani pakang lesabi singgi oina mat khenagani mahiroi singgi oina wakal leitaroi makarasida wakal hakchang thabak ta cheksin na hona jarabadi afaba phal phanglagani pangthokningba pangthoklagani achobana di chanbiragani imungda ingna lairagani pakang lesabi singgi oina nungsinagani mahiroi singgi oina honaningani kumbarasida cheksin na hona jarabadi afaba phal phanglagani thauram di pangthoklagani arapa chatpa kanagani imungda ingna lairagani pakang lesabi singgi oina machanagani mahiroi singgi oina lawsing hengalagani aroibada minarasi asawbana mangjagani sel chatpa chatnaba maram na helagani lam chatpa gari thauba hai singani jangjarak pami kan khatluganu pakang lesabi singgi oina muknagani mahiroi singgi oina wakal fakchingani masini pujarakliba asi nungti fongliba pause singdagi lawthokjaba maroiba pau amadi matam matamgi wafam rasifal thagachari myam pumnamak asigi live ta leibiri ba pumnamak puso Sergeant Kumar taram nokchari Bikas Kongbam Mithungi Pathok Sagre Mithunju Loina Michael Kunjamayum Longjam Chaningkhombi taram nokchari Thangjam Kiran Bala Punsigi ahan boina thengna jabani thagachari haibirakpane nungtigi lakpiyo live da Thangjam Kiran Bala isai khanba program ate atopa sodum saruk yabiyo thagachari santasor ise nandini se obirame aigini aroibagi rasi do haibirekpa chabanare aikoiga thagachari me ampumnamak imai bemhal thagachari hausiki oinadi asigi thoramasibu thawai hapiriba pomnamak thagatpa phongdokchari amuka hana nirmala thangjam amadi Pusparani Laishmanina Kurumjari Lengsin biraksi adom adom ki furniture ki item sing phangbiragani kankhan saikho chair amadi yungi stairs ki railing post makal khudima ki apamba design da phangbiragani ngasing asima order tobio home delivery ki khodong saba pizari adom ki damak leijari hairo part 1 umang laikon opposite director leiba laisram ningthem gida marang kaina leijari ngasing asima order tobio mobile number 70055713119 amukana 70055713119 Eastern Lily packaged drinking water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Lily packaged drinking water asi haksang phananaba minerals haibadi calcium magnesium amadi potassium yauraba drinking water ni ising asi loki ising digi